ꯀꯔꯝꯕ ꯏꯟꯁꯥꯡꯅ ꯍꯥꯎꯒꯦ ꯍꯥꯏꯕꯗꯣ ꯑꯩ ꯈ꯭ꯋꯥꯏ ꯃꯔꯨ ꯑꯣꯏꯅ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯅꯝꯕꯔ 2 ꯄ꯭ꯔꯣꯒ꯭ꯔꯥꯝ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤꯗꯤ ꯚꯦꯔꯤ ꯏꯝꯄꯣꯔꯇꯦꯟ ꯑꯗꯨꯝ ꯇꯧꯒꯗꯧꯅꯤ ꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯗꯤ ꯑꯗꯨꯒ ꯃꯊꯪꯗꯩꯁꯨ ꯁꯤꯗꯩ ꯍꯦꯟꯅ ꯆꯥꯎꯅ ꯃꯊꯪꯒꯤꯗ ꯑꯃꯨꯛ ꯁꯤꯟꯕ ꯉꯝꯅꯅꯕ ꯃꯊꯦꯜꯗꯤ ꯂꯣꯏ ꯍꯥꯎꯏꯀꯣ ꯑꯗꯨꯗ ꯑꯄꯥꯝꯕ ꯑꯃꯗꯤ ꯈ꯭ꯋꯥꯏ ꯑꯄꯥꯝꯕ ꯑꯃꯗꯤ ꯀꯔꯝꯕꯅ ꯈꯔ ꯍꯥꯎꯏ ꯎꯇꯤꯁꯦ ꯍꯥꯎꯔꯦ ꯑꯗꯣ ꯀꯩ ꯍꯥꯏꯐꯦꯠ ꯊꯣꯡꯕ ꯉꯥ ꯊꯣꯡꯕ ꯏꯁꯥꯒꯤ ꯈꯤꯇꯪ ꯄꯥꯝꯖꯕ ꯑꯃꯗꯤ ꯂꯩꯗꯅ ꯏꯔꯣꯛ ꯂꯝꯗꯒꯤ ꯑꯁꯥꯝꯗꯒꯤ ꯑꯁꯥꯝ ꯀꯔꯥꯏꯗꯒꯤ ꯑꯁꯥꯝ ꯑꯩ ꯒꯨꯋꯥꯍꯥꯇꯤꯗ ꯁꯨꯝ ꯂꯩꯕꯅꯦ ꯁꯤꯁꯇꯔꯗꯤ ꯍꯧꯖꯤꯛ ꯑꯝꯇ ꯍꯥꯏꯕꯤꯔꯝꯃꯣꯕ ꯈ꯭ꯋꯥꯏ ꯍꯥꯎꯕꯗꯤ ꯎꯇꯤꯅꯦ ꯎꯇꯤꯅꯦꯕ ꯎꯇꯤ ꯑꯗꯨꯝ ꯍꯥꯎ ꯍꯧꯖꯤꯛꯇꯤ ꯑꯩ ꯂꯩ ꯃꯈꯥꯏ ꯂꯩꯌꯦ ꯌꯨꯝꯗꯤ ꯀꯔꯥꯏꯗꯒꯤ ꯆꯥꯟꯗꯦꯜꯗꯒꯤ ꯑꯣꯀꯦ ꯑꯗꯨ Welcome to the channel. ꯑꯩꯁꯦ viewers ꯃꯌꯥꯝ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛ ꯁꯤꯂꯣꯡ ꯇꯥꯟꯅ ꯀꯩꯅꯣ ꯆꯠꯂꯤꯅꯦ ꯑꯩꯈꯣꯏꯁꯦ ꯃꯅꯤꯄꯨꯔꯤ ꯆꯥꯛꯀꯧꯕꯒꯤ ꯃꯅꯤꯄꯨꯔꯤ ꯆꯥꯛꯀꯧꯕꯒꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ Fresher come ꯆꯥꯛꯀꯧꯕ ꯐ꯭ꯔꯦꯁꯔ ꯀꯝ ꯆꯥꯛꯀꯧꯕꯅꯦꯕ ꯃꯅꯤꯄꯨꯔ ꯁ꯭ꯇꯨꯗꯦꯟ ꯌꯨꯅꯤꯌꯟꯒꯤ ꯍꯥꯏꯇꯥꯔꯦ ꯌꯨꯅꯤꯌꯟꯒꯤ ꯀꯩꯅꯣꯒꯤ ꯃꯦꯘꯥꯂꯌꯥꯒꯤ ꯑꯗꯨꯗꯤ ꯏꯆꯦꯆꯟ ꯈꯔ ꯆꯠꯈ꯭ꯔꯦ ꯑꯩꯈꯣꯏ ꯈꯔ ꯂꯥꯛꯑꯦ ꯑꯗꯨꯗꯩꯗꯤ ꯏꯌꯥꯝꯕ ꯈꯔꯁꯤꯡ ꯒꯥꯔꯤꯗ ꯂꯥꯛꯍꯧꯔꯦ ꯑꯗꯨꯗꯩ ꯍꯣꯔꯦꯟ ꯁꯨꯝ ꯌꯧꯔꯒ ꯍꯥꯏꯔꯒꯦꯀꯣ ꯃꯌꯥꯝ ꯁꯤ ꯂꯝꯕꯤꯁꯦ ꯌꯥꯝ ꯁꯥꯡꯕꯅꯤꯗꯅ ꯚꯤꯗꯤꯑꯣꯁꯦ ꯅꯝꯃꯔꯣꯏꯒꯦ ꯑꯁꯤꯒꯤ ꯀꯩꯅꯣꯒꯤꯗꯣ ꯕꯔꯥꯕꯥꯅꯤ ꯁꯤ ꯕꯔꯥꯄꯥꯅꯤ ꯗꯥꯏꯛ ꯌꯧꯁꯤꯜꯂꯛꯑꯦ ꯁꯤ ꯕꯔꯥꯄꯥꯅꯤ ꯀꯩꯕ ꯁꯤꯁꯦ ꯂꯦꯛ ꯚꯤꯖꯤꯇꯔꯁꯤꯡꯅ ꯌꯥꯝ ꯇꯣꯏꯅ ꯌꯦꯡꯕ ꯂꯥꯛꯄ ꯂꯦꯛꯅꯤꯀꯣ ꯁꯤꯁꯦ ꯃꯣꯏ ꯑꯥꯔꯇꯤꯐꯤꯁꯦꯜ ꯂꯦꯛꯅꯤꯁꯨ ꯍꯥꯏ ꯑꯩꯈꯣꯏꯗꯤ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯐꯪꯉꯝꯗ꯭ꯔꯕꯅꯤꯅ ꯁꯤꯗ ꯌꯧꯁꯤꯜꯂꯛꯑꯦ ꯑꯩꯈꯣꯏꯁꯨ ꯀꯨꯝꯃꯒꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯄꯩꯁꯥꯁꯨ ꯄꯤꯔꯝꯃꯕꯅꯤꯗꯅ ꯁꯤꯗꯤ ꯈꯨꯕꯂꯩ ꯁꯤꯂꯣꯡ ꯁꯤꯗ ꯆꯪꯉꯒ ꯑꯣꯏꯇꯥꯏ ꯉꯁꯤꯁꯦ ꯃꯅꯤꯡꯗ ꯀꯩꯅꯣ ꯇꯧꯗꯕ꯭ꯔꯥ ꯑꯝꯇ ꯌꯦꯡꯉꯨꯕꯤꯁꯨ ꯀꯩꯁꯨ ꯇꯧꯔꯝꯃꯣꯏꯗ ꯁꯨꯝ ꯆꯪꯉꯒ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯒꯦ ꯗꯥ ꯁꯨꯔꯁ ꯌꯥꯎꯔꯤꯅꯦ ꯀꯩꯁꯨ ꯈꯟꯗꯦ ꯑꯩꯈꯣꯏ ꯃꯤ ꯌꯥꯝꯃꯝꯗꯧ ꯃꯥꯜꯂꯤꯀꯣ ꯐ꯭ꯔꯦꯁꯔ ꯀꯝ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ 2025 ꯑꯩꯈꯣꯏꯗꯣ ꯉꯥꯏꯕꯤꯒꯤꯗꯣꯏꯔꯣ ꯆꯪꯒꯗꯣꯏꯔꯣ ꯑꯩꯈꯣꯏꯕꯣ ꯑꯁꯣꯝꯗ ꯈꯔ ꯑꯃꯁꯨ ꯂꯥꯛꯏ ꯂꯥꯛꯄ ꯍꯧꯅꯕꯗꯃꯛ ꯉꯥꯏꯕ ꯃꯥꯜꯂꯤꯗ ꯃꯤ ꯌꯥꯝꯗ꯭ꯔꯦꯕꯀꯣ ꯁꯤꯁꯦ ꯃꯅꯨꯡꯗꯐꯥꯎꯗꯤ ꯂꯩꯔꯝꯗꯧ ꯃꯥꯜꯂꯤ ꯃꯤ ꯈꯔꯗꯤ ꯍꯣꯏ CBJSꯀꯤ ꯏꯆꯦ ꯃꯌꯥꯝꯁꯨ ꯂꯥꯛꯑꯦꯗꯣ ꯑꯅꯤꯔꯛ ꯆꯥꯛꯀꯧꯕ ꯃꯣꯏꯒꯤꯗꯤ ꯀꯧꯔꯦꯗꯅ anything in experience life experience share to me higher any point that discuss over yagani angangsi sumaina de hani bijate advisor ko rega unang kari no sumai to advice to no ngasagi thok to ri mi lo if he or she seeks advice from the advisor the advisor no so Next, we bring you another beautiful Thogojagoi by the students of St. Anthony's and St. Edmund students. Let's get into a small story about it.
The dance is associated with the legendary love story of the Maitei prince Kamba and the princess Thoibi, which we all know, depicting their devotion, and is sometimes performed as a tug or war between man and women as symbol of harmony. Let's welcome them with a big round of applause as they grace the stage with their beautiful dance. Manipuri Puwari whatever Manuma Rasvaria Sinano the document Tuai by the sea, Mio Bakunai, Yimayota Madi, Puwari Mayota, Chataba, Bakrai, Mamadi and Winner, Madam Pupono de Sunalowi. I think a mother mission give him say, Masi Manipuri Puarina, Napi Banga with the Batumba, Tungisaro Suran Nasi Miron, a Lagadu Miron Yarasu, Masi Ningam the Bamadi the Mok later than he has seen my way. Masima Emsuna Fawi, Madam Handa Tokiba Slongi Sina Samsuna Lokiba Toga, Yam Tagangai, Aduga, Kugi, Library Halaman Singasulo, Kiba Toga, Tagangai, Adu Manipurda, Yamka Hena, Mayam, the Kamandana, Ponaki say, Samsugi, Yam Asoba Taitani, I know say, Samsuna Leva, Mayam, the Hena, Park Sauna, we praise with the Totana, Yanin the Bikola, Laudana, Pien the Bagi, and Mukola Lauki. Thank you.
ꯑꯩꯗꯤ ꯐꯣꯇꯣ ꯀꯥꯞꯄꯛꯑꯒꯦ ꯃꯌꯥꯝꯒꯤ ꯅꯠꯇ꯭ꯔꯣ ꯑꯩ ꯇꯜꯂꯤ ꯐꯣꯇꯣ ꯁꯦꯁꯟꯒꯤ ꯐꯣꯇꯣ ꯀꯥꯞꯄꯒꯤ ꯃꯤ ꯀꯧꯅꯕꯗ ꯅꯤꯅꯦ ꯇꯦꯔꯦꯁꯥ ꯀꯀꯥꯁꯅꯥ ꯍꯧꯒꯠꯂꯣ ꯉꯁꯥꯏ ꯀꯧꯔꯛꯏꯗꯨꯗꯤ ꯀꯩꯅꯣ ꯃꯌꯥꯝ ꯇꯨꯌꯦꯞ ꯄꯩꯈꯥ ꯍꯩꯗꯣꯛꯇ꯭ꯔꯤꯌꯦ ꯂꯥꯛꯑꯣ 이건 그냥 지금 짠으로 Excuse me. Smile me thơ phải serve 떠있으라. 거의 딱 레이고 어디시가 Excuse me, bro. Khi mà thiền dê cây mà thiền nó. hay thùng hay thùng mang gì cái thùng. 시는 Thank you. 시는 시 강하고 하이가자. Thank you, thank you. 라, 잘라시라. 저 미쇼 어디? 거의 민원싱제 얌얌이네나자. 강강강가보나 대회지. 날라가 분버세. 분버세. 시기 유니티제. 유니티제. Mana kita homely film apa yang pinjam bagi. Mana. Unity sama lagi. Aku yang malay ya bisa. Apa yang lay bisa. Next apa yang cuma itu masa yang lay. Apa yang dum lay ya tu. Asa review ang tang di hiro dana. Review ko dana masidai sa silong lay bagay kana daba may khangna wale. So nungai yamba kogi singba yamba dayana pubidana. Khamina dana. Dalaya gi. Kaino. Ha. Dalaya thagat piramne. Yam nungai. Now yam sinda na fadare. No yam ju participate to yam nungai. Matong now left tan to mo mo yu. Pai. 오, 거의 우다 보네. 하물은 Nikol sa ko di function program to ise. 하이디 사이 프로그램 memang 수행 미나 레나 자. 아직 사링의 머럭체. 누파롬데기 하우시고 벌써. 뭐지? 누피나 디 하우디 펀 닝고 사고. 예예, 누파데기 하우서. Ada so blog mas am tang sum namja so adu ngasi material ke ka se kamai tau ge brother hoi kai lam dei no koi reng ge dei okay thoba de ge sai phone de ge brother de oh akhoi se hana ta una bu na de go sum sakhang na se na sum to ni go brother yang lam de ge college di brother di kai da Senat Dhoni dia. Kano. Tunga mo college di joy re, mafam di joy re, ado sumaina punna laiminari se kamaina. Haidi khangna bra ba. Khoi PG pun ba ju yawe aduga student union dagi thengnawa. Okay. Adu masi material sida pai hauba, pai dagi loinabudi hau. Loinabudi hau go, khoi ju sa re ado. Kai. Hebet thongba nga thong. Isagi khitang pamjabam di leidana. Iro. The full room say. Thank you, brother. Thank you, brother. Kita hang sila. Ya, ba. Kita apa ya? Blog ka jam de ngasi ye. Kung ako YouTube pa sum thagat pa sum tawja ba. Sister hoi je kai degi Manipur kai degi. Kai lam degi. Assam degi. Assam kai degi. Assam ay Guwahati da sum lai ba. Sister. Hojik sida. Ay so Assam dagi ni. Ako mamana may Manipur da. Assam. Assam sisa. Ada sister di. Ay
ꯕꯕꯥꯅ ꯀꯌꯥ ꯂꯩꯅꯤ ꯃꯃꯥꯅ ꯈꯪꯉꯝꯕꯅꯤ ꯑꯩ ꯆꯥꯎꯔꯛꯄꯗꯤ ꯑꯁꯥꯝꯗ ꯆꯥꯎꯔꯛꯑꯦ ꯑꯁꯥꯝꯗ ꯑꯁꯥꯝꯁꯦ ꯑꯗꯨꯝ ꯁꯤꯁꯇꯔ ꯑꯍꯨꯝꯁꯦ ꯑꯗꯨꯝ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯩꯔꯣ ꯉꯁꯤꯁꯦ ꯉꯁꯤ ꯁꯨꯃꯥꯏꯅ ꯂꯩꯃꯤꯟꯅꯔꯝꯕꯅꯦꯕ ꯑꯣꯀꯦ ꯑꯁꯤꯗ ꯂꯩꯃꯤꯟꯅꯍꯧꯔꯤꯕ ꯀꯩꯅꯣꯁꯤꯡꯁꯦ ꯕ꯭ꯔꯗꯔꯁꯤꯡꯁꯦ ꯑꯁꯤꯒ ꯆꯞ ꯃꯥꯟꯅꯔꯦ ꯃꯣꯏꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗꯩꯅꯦ ꯀꯣꯂꯦꯖꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯂꯦ ꯑꯗꯣ ꯄꯨꯂꯞ ꯄꯨꯟꯅ ꯂꯩꯔꯝꯃꯦꯕ ꯃꯣꯏꯁꯨ ꯁꯤꯁꯇꯔ ꯍꯣꯏꯁꯨ ꯁꯨꯃꯥꯏꯅ ꯄꯨꯟꯅ ꯂꯩꯕꯁꯦ ꯑꯩꯈꯣꯏꯁꯨ ꯌꯨꯅꯤꯇꯤ ꯍꯥꯏꯒꯗ꯭ꯔꯥ ꯀꯩꯅꯣ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯁꯤꯁꯇꯔ ꯍꯣꯏꯒꯤ ꯀꯔꯤ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯕꯁꯦ ꯀꯩ ꯀꯣꯂꯦꯖꯇ ꯀꯩ ꯑꯩ ꯑꯦꯗꯚꯥꯟꯁ ꯀꯣꯂꯦꯖ ꯑꯦꯗꯚꯥꯟꯁ ꯀꯣꯂꯦꯖꯇ ꯍꯤꯁꯇ꯭ꯔꯤ ꯗꯤꯄꯥꯔꯠꯃꯦꯟꯇ ꯁꯤꯁꯇꯔꯗꯤ ꯑꯩꯁꯨ ꯑꯦꯗꯚꯥꯟꯁ ꯀꯣꯂꯦꯖ ꯀꯣꯂꯦꯖꯇꯤ ꯄꯨꯜꯂꯦꯕ ꯑꯩꯅ ꯅꯦꯍꯨ ꯃꯥ ꯁꯤꯁꯇꯔ ꯅꯦꯍꯔꯨꯗ ꯅꯣꯏꯗꯤ ꯀꯗꯥꯏꯗꯒꯤ ꯑꯩꯈꯣꯏꯅ ꯀꯣꯂꯦꯖ ꯑꯣꯐ ꯄꯣꯁ ꯒ꯭ꯔꯦꯖꯨꯋꯦꯠ ꯁ꯭ꯇꯗꯤ ꯏꯟ ꯑꯦꯒ꯭ꯔꯤꯀꯜꯆꯔꯦꯜ ꯁꯤꯒꯤ ꯀꯥꯎꯒꯤꯗꯣ ꯃꯅꯤꯄꯨꯔ ꯀꯗꯥꯏꯗꯒꯤ ꯃꯅꯤꯄꯨꯔ ꯃꯥꯅ ꯏꯝꯐꯥꯜꯗꯒꯤ ꯑꯩꯅ ꯀ꯭ꯋꯥꯀꯩꯊꯦꯜ ꯃꯥꯏꯀꯣꯕꯤꯗꯒꯤ ꯑꯩ ꯀꯛꯆꯤꯡ ꯍꯥꯏꯇꯥꯔꯦ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ ꯑꯩꯈꯣꯏ ꯃꯥꯁꯨ ꯏꯝꯐꯥꯜ ꯁꯤꯡꯖꯃꯩ ꯁꯤꯡꯖꯃꯩꯗꯒꯤ ꯑꯗꯨ ꯉꯁꯤꯒꯤ ꯃꯊꯦꯜꯁꯦ ꯂꯣꯏꯅꯕꯨꯗꯤ ꯍꯥꯎꯋꯦ ꯑꯗꯨ ꯀꯔꯝꯕꯅ ꯈꯤꯇꯪ ꯍꯦꯟꯅ ꯉꯥ ꯎꯇꯤꯗꯤ ꯎꯇꯤꯁꯨ ꯍꯥꯎꯋꯤ ꯅꯠꯇ꯭ꯔꯥ ꯎꯇꯤꯁꯨ ꯑꯗꯨꯝ ꯍꯥꯎꯋꯦ ꯉꯁꯤ ꯊꯦꯡꯛ ꯌꯨ Thank you. ꯃꯌꯥꯝꯒꯤ ꯔꯤꯚꯤꯌꯨ ꯆꯦꯅꯦꯜꯁꯦ ꯆꯦꯂꯦꯟꯖꯁꯦ ꯄꯨꯟꯁꯤꯒꯤ ꯈꯣꯡꯆꯠꯇ ꯍꯥꯏꯅ ꯂꯩꯕꯅꯦꯕ ꯍꯧꯖꯤꯛ ꯐꯣꯟ ꯌꯥꯎꯔꯒꯗꯤ ꯍꯥꯏꯐꯦꯠꯇꯪ ꯀꯩꯅꯣ ꯇꯧꯕ ꯄꯨꯟꯁꯤꯒꯤ ꯈꯣꯡꯆꯠꯇ ꯍꯥꯏꯕ ꯁꯦ ꯑꯩ ꯄꯥꯏꯒꯦ ꯑꯩ ꯅꯪꯒꯤꯀꯣ ꯊꯣꯛꯂꯛꯇꯗꯅꯅꯦ ꯂꯩꯔꯦ ꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯁꯦ ꯍꯧꯒꯠꯂꯛꯄꯗꯗꯤ ꯉꯥꯏꯔꯦ ꯍꯧꯔꯛꯇ ꯉꯥꯏꯕ ꯁꯨꯝ ꯁꯤꯁꯇꯔ ꯍꯣꯏꯅ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕꯤꯔꯒ ꯊꯦꯡꯛ ꯌꯨ ꯑꯗꯨꯝ ꯉꯥꯏꯃꯤꯟꯅꯔꯁꯤꯀꯣ ꯚꯤꯗꯤꯑꯣꯁꯨ ꯁꯤꯁꯇꯔ ꯑꯍꯨꯝꯁꯤꯒ ꯑꯃꯨꯛꯇ ꯁꯤꯁꯇꯔ ꯍꯣꯏꯒꯤ ꯀꯔꯥꯏꯗꯒꯤ ꯃꯅꯤꯄꯨꯔ ꯀꯔꯥꯏꯗꯒꯤ ꯃꯤꯡꯁꯤꯡ ꯑꯃꯨꯛ ꯍꯥꯏꯕꯤꯔꯝꯃꯨꯕ ꯁꯤꯁꯇꯔꯒꯤꯗꯤ ꯉꯁꯥꯏ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯍꯧꯕꯗꯒꯤ ꯌꯥꯎꯔꯛꯑꯦ ꯑꯗꯩꯗꯤ ꯃꯊꯦꯜ ꯃꯌꯥꯝ ꯆꯥꯃꯤꯟꯅꯔꯦ ꯁꯤꯗ ꯉꯁꯤꯒꯤ ꯏꯚꯦꯟꯁꯦ ꯉꯁꯤ ꯐꯪꯁꯟꯁꯦ ꯁꯤꯗ ꯁꯤꯁꯇꯔꯒꯤ ꯀꯃꯦꯟ ꯀꯔꯤ ꯄꯤꯅꯤꯡꯕ ꯍꯥꯏꯗꯤ ꯀꯔꯤ ꯃꯊꯦꯜꯅ ꯍꯥꯎꯕ ꯍꯥꯏꯗꯣ ꯑꯃꯨꯛꯇꯪ ꯍꯥꯏꯕꯤꯔꯝꯃꯨꯕ ꯈ꯭ꯋꯥꯏ ꯍꯥꯎꯕꯗꯤ ꯎꯇꯤꯅꯦ ꯎꯇꯤꯅꯦꯕ ꯎꯇꯤ ꯑꯗꯨꯝ ꯍꯥꯎꯋꯦ ꯑꯗꯨꯝ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯨ ꯅꯨꯡꯉꯥꯏꯀꯣ ꯉꯁꯤꯁꯦ ꯑꯗꯨ ꯁꯤꯁꯇꯔ ꯍꯣꯏꯗꯤ ꯀꯣꯂꯦꯖ ꯀꯥꯏ ꯇꯝꯕꯤꯌꯨ ꯑꯍꯨꯝꯃꯛ ꯁꯦꯟꯅ ꯑꯣꯀꯦ ꯏꯕꯥꯅꯤꯅ ꯁꯦꯀꯦꯟ ꯏꯌꯔ ꯃꯥꯅ ꯐꯥꯔꯁ ꯏꯌꯔ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ ꯑꯇꯩꯁꯤꯡꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯁꯦꯕ ꯑꯁꯣꯝꯗ ꯍꯪꯉꯨꯁꯤꯂꯣ ꯁ꯭ꯋꯥꯏꯁꯤꯗ ꯇꯣꯛꯑꯁꯤ ꯀꯥꯏꯗ ꯍꯪꯁꯤꯒꯦ ꯁꯤꯗ ꯁ꯭ꯋꯥꯏꯗ ꯂꯦꯞꯄꯤꯁꯦ ꯁꯤꯗ ꯍꯪꯉꯁꯤꯅꯦ ꯐꯝꯕꯁꯤꯡꯁꯤꯗꯤ ꯋꯥꯔꯝꯕꯅꯤ ꯕ꯭ꯂꯣꯛ ꯃꯆꯥ ꯑꯃ ꯅꯝꯖꯕ ꯑꯗꯨꯝ ꯀꯩꯅꯣꯒ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯒ ꯑꯗꯨꯗꯩ ꯃꯊꯦꯜꯁꯤꯒ ꯃꯩꯇꯩ ꯅꯠꯇꯦ ꯕꯠ ꯃꯅꯤꯄꯨꯔꯤꯗꯤ ꯈꯪꯕ꯭ꯔꯣ ꯑꯣꯀꯦ ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯣ ꯁꯨꯃꯥꯏꯅ ꯁꯤꯁꯇꯔ ꯍꯣꯏ ꯊꯦꯡꯅꯕꯁꯦ ꯍꯥꯟꯅ ꯈꯪꯅꯕꯁꯨ ꯑꯝꯇ ꯅꯠꯇꯦꯀோ ꯉꯁꯤꯒꯤ ꯐꯪꯁꯟꯁꯤꯗ ꯈꯪꯅꯔꯤꯅꯦꯕ ꯑꯗꯣ ꯉꯁꯥꯏ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯨ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯔꯦ ꯑꯗꯩ ꯃꯊꯦꯜ ꯃꯌꯥꯝꯁꯨ ꯆꯥꯔꯦ ꯑꯗꯣ ꯁꯤꯁꯇꯔꯒꯤ ꯃꯤꯡ ꯑꯗꯩ ꯂꯩꯐꯝ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨꯕ ꯀꯥꯏꯗꯒꯤ ꯑꯩꯒꯤ ꯃꯤꯡꯅꯀꯣ ꯈꯤꯂꯦꯝꯐ꯭ꯔꯤꯡ ꯍꯧꯖꯤꯛꯇꯤ ꯑꯩ ꯂꯝꯈꯥꯏ ꯂꯩꯌꯦ ꯌꯨꯝꯗꯤ ꯀꯗꯥꯏꯗꯒꯤ ꯆꯥꯟꯗꯦꯜꯗꯒꯤ ꯑꯣꯀꯦ ꯑꯗꯨ ꯉꯁꯤꯒꯤ ꯍꯤꯟꯖꯥꯡꯗ ꯃꯊꯦꯜꯁꯤꯗ ꯑꯄꯥꯝꯕ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯕꯗꯤ ꯑꯗꯨꯕꯨ ꯇꯣꯃꯦꯇꯣꯒ ꯊꯣꯡꯕꯗꯣ ꯀꯩꯅꯣꯗꯣ ꯆꯠꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯍꯩ ꯊꯣꯡꯕꯗꯣ ꯑꯗꯨ ꯍꯥꯎꯋꯦꯕ ꯁꯤꯗ ꯂꯥꯛꯄꯤꯕꯁꯦ ꯀꯩ ꯐꯥꯎꯒꯦ ꯃꯌꯥꯝ ꯊꯦꯡꯅꯕꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯍꯥꯏꯗꯤ ꯏꯁꯥꯒꯤ ꯀꯃꯦꯟ ꯍꯥꯏꯗꯤ ꯌꯨꯅꯤꯇꯤ ꯂꯩꯕ ꯃꯃꯥꯡꯗꯗꯤ ꯌꯥꯎꯈ꯭ꯔꯕ ꯏꯔꯨꯞ ꯅꯨꯄꯤꯗꯣ ꯃꯥꯅ ꯀꯧꯒꯜꯂꯦ ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟꯗꯣ ꯏꯔꯨꯞ ꯅꯨꯄꯤꯅꯦꯕꯀꯣ ꯑꯣꯀꯦ ꯍꯥꯟꯅ 11-12ꯗꯒꯤ ꯁ꯭ꯀꯨꯂꯤꯡ ꯐ꯭ꯔꯦꯟ ꯍꯥꯏ ꯁ꯭ꯀꯨꯜ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ ꯁꯤꯁꯇꯔꯒꯤꯒ ꯑꯃꯨꯛꯇꯪ ꯃꯩꯇꯩ ꯅꯠꯇꯦ ꯇ꯭ꯔꯤꯄꯨꯔꯤꯁꯦ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ ꯑꯩꯒꯤ ꯀꯩꯅꯣꯝꯇ ꯍꯪꯒꯦ ꯃꯊꯦꯜ ꯃꯌꯥꯝꯁꯨ ꯆꯥꯔꯦꯁꯦ ꯑꯗꯨꯗꯩ ꯉꯁꯥꯏ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯗꯥꯟꯁ ꯑꯗꯨꯗꯩꯗꯤ
dance ตรงนี้ แม่ผมช่วยยังไง cultural ดี ꯑꯗꯣ ꯆꯦ ꯁꯤꯗ ꯂꯥꯛꯄꯗ ꯀꯔꯤ ꯐꯥꯎꯕ ꯑꯗꯨꯗꯩꯗꯤ ꯃꯌꯥꯝꯁꯨ ꯊꯦꯡꯅꯕꯗ ꯀꯔꯤ ꯈꯟꯕ ꯑꯗꯨꯗꯩ ꯉꯁꯤ ꯏꯟꯁꯥꯡꯁꯤꯗ ꯆꯦꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯄꯥꯝꯕꯁꯦ ꯊꯣꯡꯕꯗꯤ ꯍꯥꯎꯋꯤ ꯍꯩ ꯊꯣꯡꯕꯁꯦ ꯑꯁꯣꯝꯗꯒꯤꯁꯨ ꯍꯥꯏꯔꯛꯏꯀꯣ ꯍꯥꯏꯔꯤ ꯆꯥꯛ ꯍꯩ ꯊꯣꯡꯕ ꯍꯥꯎꯋꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯍꯥꯏꯗꯤ ꯑꯗꯨ ꯅꯨꯡꯉꯥꯏ ꯃꯅꯤꯄꯨꯔꯒꯤ ꯃꯤ ꯃꯌꯥꯝ ꯑꯃ ꯄꯨꯂꯞ ꯄꯨꯟꯕꯗꯣ ꯑꯍꯥꯟꯕꯁꯨ ꯑꯣꯏꯌꯦꯅ ꯑꯩꯈꯣꯏꯒꯤ ꯅꯍꯥꯟꯒꯩ ꯄꯨꯟꯗꯅ ꯉꯁꯤ ꯍꯣꯏ ꯊꯦꯡꯅꯗꯅ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯣ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯈꯥ ꯌꯦꯡꯈꯤꯗꯣꯏꯔ ꯆꯦ ꯌꯦꯡꯈꯤꯁꯦ ꯍꯥꯏꯔꯣ ꯑꯩꯗꯤ ꯍꯤꯡꯅꯤꯡꯗ꯭ꯔꯦ ꯆꯥꯅꯤꯡꯉꯦ ꯋꯥꯔꯦꯕ ꯉꯁꯥꯏ ꯑꯩꯈꯣꯏꯗꯤ ꯂꯝ ꯂꯥꯞꯅ ꯂꯥꯛꯄꯅꯤ ꯋꯥꯔꯦꯕ ꯍꯣꯔꯦꯟ ꯑꯃꯨꯛ ꯊꯦꯡꯉ ꯍꯟꯕꯁꯤꯁꯨ ꯑꯃꯨꯛ ꯊꯦꯡꯉꯗꯤ ꯋꯥꯅꯤꯅ ꯑꯩ ꯁꯟꯗꯦꯁꯨ ꯑꯣꯏꯕꯅꯤꯅ ꯒꯥꯔꯤ ꯒꯥꯔꯤꯁꯨ ꯐꯪꯅꯗꯕ ꯁꯟꯗꯦꯁꯨ ꯑꯣꯏꯕꯅꯤꯅ ꯑꯗꯨꯅ ꯅꯨꯡꯉꯥꯏꯉꯁꯤ ꯃꯤ ꯃꯁꯛ ꯂꯣꯏ ꯐꯖꯩ ꯃꯅꯤꯄꯨꯔꯤ ꯈꯪꯉꯤꯀꯣ ꯃꯅꯤꯄꯨꯔꯤ ꯈꯪꯉꯤꯀꯣ ꯈꯪꯖꯩꯗꯤ ꯈꯪꯉꯤ ꯑꯗꯣ ꯁꯤꯁꯇꯔ ꯍꯣꯏꯒꯤ ꯂꯩꯐꯝ ꯃꯤꯟꯁ ꯀꯗꯥꯏꯗ ꯂꯩꯕ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯅꯣꯅꯦ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ ꯑꯗꯨꯒ ꯁꯤꯗꯅ ꯀꯩ ꯀꯣꯂꯦꯖꯇ ꯇꯝꯕ ꯋꯨꯃꯦꯟꯁ ꯀꯣꯂꯦꯖꯇ ꯑꯃ ꯄꯤꯕꯤꯗ ꯂꯩꯕꯗꯨꯔꯣ ꯅꯠꯇꯦ ꯍꯦꯜꯊ ꯀꯝꯄ꯭ꯂꯦꯛꯁ ꯍꯦꯜꯊ ꯀꯝꯄ꯭ꯂꯦꯛꯁ ꯃꯈꯥꯗ ꯅꯪ ꯈꯤꯇꯪ ꯅꯛꯁꯤꯜꯂꯣ ꯁꯤꯁꯇꯔꯅ ꯉꯁꯤ ꯁꯤꯗ ꯂꯥꯛꯄꯁꯦ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯀꯩꯀꯥ ꯇꯧꯔꯤꯅ ꯀꯜꯆꯔꯦꯜ ꯗꯥꯟꯁ ꯇꯧꯕ ꯃꯌꯥꯝ ꯍꯥꯏꯗꯤ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯆꯥꯛꯀꯤ ꯂꯟꯁ ꯆꯥꯃꯤꯟꯅꯕꯁꯦ ꯀꯩ ꯐꯥꯎ ꯅꯨꯡꯉꯥꯏꯕ ꯑꯩꯈꯣꯏ ꯄꯨꯟꯕ ꯀꯩ ꯍꯣꯏ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯗꯥꯟꯁꯁꯤꯁꯨ ꯑꯗꯨꯝ ꯀꯩꯅꯣꯁꯨ ꯌꯨꯅꯤꯛ ꯑꯩꯈꯣꯏꯒꯤ ꯈꯨꯠꯀꯤ ꯃꯥꯒꯤ ꯔꯤꯗꯝꯁꯦ ꯑꯗꯨꯒ ꯉꯁꯤꯒꯤ ꯃꯊꯦꯜꯁꯦ ꯃꯊꯦꯜꯗꯤ ꯂꯣꯏ ꯍꯥꯎꯏꯀꯣ ꯑꯗꯨꯗ ꯑꯄꯥꯝꯕ ꯑꯃꯗꯤ ꯈ꯭ꯋꯥꯏ ꯑꯄꯥꯝꯕ ꯑꯃꯗꯤ ꯀꯔꯝꯕꯅ ꯈꯔ ꯍꯥꯎꯋꯤ ꯎꯇꯤꯁꯦ ꯍꯥꯎꯒꯅꯤ ꯁꯤꯁꯇꯔꯒꯤ ꯃꯤꯡ ꯑꯝꯇꯒ ꯍꯥꯏꯕꯤꯔꯝꯃꯨꯕ ꯀꯦꯊ꯭ꯔꯤꯟ ꯑꯗꯣ ꯁꯤꯁꯇꯔ ꯑꯩꯈꯣꯏꯁꯦ ꯌꯨꯇ꯭ꯌꯨꯕꯇ ꯑꯞꯂꯣꯗ ꯇꯧꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯁꯤꯁꯇꯔ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯒ ꯑꯗꯨꯝ ꯌꯦꯡꯕꯤꯔꯣ ꯑꯩꯈꯣꯏꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯗ ꯑꯩꯈꯣꯏ ꯁꯤꯁꯇꯔ ꯑꯗꯨꯝ ꯍꯥꯏꯖꯔꯝꯒꯦꯕꯀꯣ ꯚꯤꯗꯤꯑꯣꯁꯨ ꯉꯥꯏꯃꯤꯟꯅꯁꯤ ꯊꯦꯡꯛ ꯌꯨ ꯀ꯭ꯌꯨꯁꯦ ꯌꯥꯝ ꯁꯥꯡꯉꯤ ꯅꯠꯇ꯭ꯔꯥ ꯉꯁꯤꯁꯦ ꯁꯥꯡꯉꯤ ꯑꯗꯨꯅ ꯍꯥꯏꯕꯗꯤ ꯃꯤꯁꯦ ꯃꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯌꯥꯎꯕꯤꯔꯤꯕ ꯁꯔꯨꯛ ꯑꯣꯏꯕꯤꯔꯤꯕ ꯌꯥꯝꯅ ꯂꯥꯛꯏ ꯆꯦꯗꯤꯃꯤꯂꯥ ꯑꯝꯇꯪ ꯂꯧꯒꯦ ꯏꯟꯇꯔꯚꯤꯌꯨ ꯑꯝꯇꯪ ꯂꯧꯖꯒꯦ ꯆꯦꯁꯦ ꯃꯅꯤꯄꯨꯔ ꯀꯗꯥꯏꯗꯒꯤꯅꯣ ꯀꯛꯆꯤꯡꯗꯩꯅꯦ ꯑꯗꯨꯅ ꯀꯔꯤ ꯀꯣꯂꯦꯖꯇ ꯀꯔꯤ ꯄꯔꯁꯨ ꯇꯧꯔꯤꯕ ꯑꯩ ꯍꯧꯖꯤꯛ ꯄꯨꯅꯦꯝꯗ ꯀꯣꯂꯦꯖ ꯑꯣꯐ ꯄꯣꯂꯤꯇꯤꯀꯦꯜ ꯑꯦꯟ ꯀꯝꯄ꯭ꯌꯨꯇꯔ ꯁꯥꯏꯟꯁꯇ ꯑꯦꯛꯁꯇꯦꯟꯁꯟꯗ ꯄꯤ.ꯖꯤ. ꯇꯧꯔꯤ ꯍꯧꯖꯤꯛ ꯑꯗꯨꯗꯤ ꯆꯦ ꯉꯁꯤꯒꯤ ꯁꯤꯗ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯇꯧꯔꯤꯕ ꯁꯤꯗ ꯁꯤꯜꯂꯤꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯩꯈꯣꯏ ꯁꯔꯨꯛ ꯌꯥꯃꯤꯟꯅꯩ ꯃꯌꯥꯝꯁꯦ ꯑꯗꯨꯗ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯀꯃꯥꯏꯅ ꯇꯧꯋꯤ ꯀꯔꯝꯕꯅ ꯑꯗꯣ ꯆꯦ ꯑꯍꯥꯟꯕꯗ ꯀꯣꯏꯁꯟ ꯑꯝꯇ ꯍꯪꯖꯒꯦꯕ ꯃꯤꯌꯥꯝꯁꯦ ꯎꯕꯗ ꯀꯔꯤꯗꯤ ꯐꯥꯎꯏ ꯑꯩꯈꯣꯏ ꯃꯌꯥꯝ ꯇꯤꯜꯂꯤ ꯃꯌꯥꯝꯁꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅꯁꯨ ꯑꯦꯛꯁꯄꯦꯛ ꯇꯧꯗꯦ ꯃꯤꯁꯦ ꯀꯃꯥꯏꯅ ꯀꯌꯥꯝ ꯂꯥꯛꯀꯅꯤ ꯑꯩꯈꯣꯏꯒꯤ ꯀꯦꯁꯇꯅꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯃꯆꯥꯁꯤ ꯌꯥꯝꯗꯦꯗꯅꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯐ꯭ꯔꯦꯁꯔꯒ ꯃꯌꯥꯝ ꯄꯨꯟꯅ ꯇꯧꯕꯁꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏ ꯍꯥꯏꯗꯤ ꯁꯛ ꯈꯪꯗꯕ ꯊꯦꯡꯅꯔ ꯈꯪꯅꯔꯦ ꯑꯗꯨꯒ ꯍꯣꯏ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯃꯤꯅꯦ ꯍꯥꯏꯕꯗ ꯊꯦꯡꯅꯕꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕꯗ ꯆꯥꯎꯊꯣꯛꯆꯕꯗꯣ ꯑꯗꯨ ꯐꯥꯎꯋꯦ ꯃꯅꯤꯄꯨꯔ ꯃꯌꯥꯝ ꯄꯨꯜꯂꯒ ꯆꯥꯃꯤꯟꯅ ꯊꯛꯃꯤꯟꯅꯗꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯌꯥꯎꯃꯤꯟꯅꯗꯅ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯇꯤ ꯑꯃꯁꯨ ꯎꯖꯩ ꯍꯥꯏꯗꯤ ꯃꯌꯥꯝ ꯄꯨꯟꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯪ ꯅꯠꯇꯅ ꯑꯇꯣꯞꯄ ꯖꯒꯥꯒꯤꯁꯨ ꯂꯥꯛꯄ ꯑꯗꯨꯝ ꯌꯥꯎꯏ ꯑꯩꯈꯣꯏ ꯄꯨꯟꯕꯒꯤꯁꯨ ꯑꯩꯈꯣꯏ ꯅꯣꯔꯠ ꯏꯁ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯒꯤꯁꯨ ꯍꯣꯏ ꯁꯛꯁꯨꯀꯣ ꯃꯊꯪ ꯊꯦꯡꯅꯕꯗꯁꯨ ꯑꯗꯨꯝ ꯈꯪꯅꯔꯦ ꯌꯥꯏꯅ ꯑꯗꯨꯒ ꯀꯩꯅꯣꯗꯒ ꯋꯥꯍꯪ ꯑꯃꯇꯪꯒ ꯉꯁꯤꯒꯤ ꯃꯊꯦꯜꯁꯤꯗ ꯆꯦꯅ ꯍꯥꯎꯕꯁꯦ ꯃꯊꯦꯜꯗꯤ ꯂꯣꯏ ꯍꯥꯎꯋꯦꯕ ꯑꯗꯨꯝ ꯂꯣꯏꯅ ꯍꯥꯎꯋꯦꯕ ꯑꯗꯨ ꯏꯁꯥꯒ ꯄꯥꯝꯖꯕ ꯃꯊꯦꯜ ꯑꯃꯕꯨꯗꯤ ꯂꯩꯗꯅ ꯎꯇꯤꯁꯦ ꯉꯁꯤ ꯎꯇꯤ ꯌꯥꯏ ꯉꯁꯤꯁꯦ ꯑꯣꯀꯦ ꯆꯦ ꯍꯣꯏ ꯆꯦ ꯊꯦꯡꯛ ꯌꯨ ꯆꯦ ꯉꯥꯏꯃꯤꯟꯅꯔꯁꯤꯀꯣ ꯚꯤꯗꯤꯑꯣꯁꯦ ꯉꯁꯤꯁꯦ ꯏꯌꯥꯝꯕ ꯐꯤꯂꯝꯁꯨ ꯂꯥꯛꯄꯤꯗꯅ ꯁꯔꯨꯛ ꯌꯥꯕꯤꯔꯤ The film.
ngasi program sigi comment amta bibira mo ba program ga aduga karam mai sang na hauge haibado ai kwai maru ina saksadri number 2 program sumaina tawbajedi very important and dum tawgadau ni si program sidi aduga mathang de ju sidai hena chauna mathang gida amuk sinba ngamna ba ai su endorse tawge samsu da su hena aduda hena grano na sinba yana ba intare chawde haiba nate da film je han status da uye ba story da silonga guhati ga lakane ba maram je sungang khang de ba ngasi je si program da lei ka da khang ne ba adu u da film je u da ngasai de da film je video ka ba phanga di photo ka ba phanga de khodi am harau je ba do gi da film jak sa di jibu I di hoi guest oina budi kaure but still I feel like I'm a host because ngasi di akoi bigaw oi bo ina akoi no host to ga do ne akoi ana chaka thokra di moi hana tong oi cha gi sino yam nungai da film je jing manipur de su thoyam chi leo ko IDPS ke one day canteen program chat na khoi sida le su du heng halani program du gi ne heng do man ni ada ai ngarang yaure e ngasi program torni hayeng ayuki flight ne do ngasi nung dor dum han gi do mali wa ti adu da film khoi photo ta kam ina hosi yai ko thank you ma'am video je ngasi di swai de sum lo shalage khoi su halage video develop theng na raga khoi ngasi si function si gi waina khungsi biduna like to biramo subscribe to do sing jo to sin biramo de comment amuk to biramo kai kai phawe haibado ngasi gi di loisin jarage ko ma'am bye bye